अहानबदा मरोइबा पाउ Chief Minister Biren Haikre interstate drug trafficking the Sienaba Kingpin ama fabangam kibagalin and war on drugs kumang sauks in the Sang City. Special Judge SC and STPOS Senapati na Paumi Kishore Chan Wangkem Tataruk jail the labor sentence speak kibagalin and lupalising mga fine tian credit. CPI na Manipuri mafum Nippon na laibak kalu miyam kalu kongjang sang sinkre. Churachanpur handak thokiba irang adu miyoi karana atamna na sinkiba tharang ni haina kokomi na haikre. CBI na hanagi SP NIA Imphal Bisal Garg amasung Inspector Rajiv Khan gi mathakta Manipur da leiba miyoi ahum dagi sale gi demand gi damakta FIR pankre. Chief Minister N Biren Ain kaina sangsilakpa meetup sing fagat nabagi thorang makada face recognition system launch tawkre. Krumjari MAMI TV Prime Time News meeting tabir kuding mupo AMARJIT THOKCHOM no taram no psari hoji pau sandong no pijari drug kilan mai fak na sangselakli narunda tharama popi pambi kya manghan kre lenga ki maike degi su illegal drugs sing mafung fa na manghan ba haiba si khwai degi maroi ba thodang ni haina ngasi Chief Minister Nong Thomam Birena face recognition system loans to bugi thoram da phongdo kre mamang thagi kuntrada Assam da Manipur degi drug fa re haiba pau pirak padagi nap PSK team amana tigal ubada Kingpin Sandan Gupta Dizendra Senapati District ki maram da dukan famdana leiba miyoi asi fagal aba matung wahang pahung chatabada hojik phawbada Guwahati amadi Dimapur da samanga humfugani choi soft case yon bangam krei loina na mahaki bank account check tobada lupa crore amamuk leirami NDPS ki makha da makhoi property sing forfeit tongna ba case thangat krei Mahak lisingani kungo humdoi February dagi Guwahati amadi Nagaland consignment tarit laksat kibalai loina na mahaki mahak na haidorak pagi matungina associate ani fagale makoi singadudi maram bazar da laiba Uttar Pradesh dagi Deepak Kumar Jaswar amadi Senapati dagi e athini koi narcotic drugs ke issue singamari leina na marik chumne investigation chataduna lamdam sidagi illegal drugs sing maru fangna muthatnaba lepalaitana honari haina Chief Minister N Birena phongdoki Sandan Gupta sina magi atni haiba yum sidagi 40 soft case laura kanda yolakpa Gupta na ladies mangonda gi laiba aduna ngasai gi haijuri ba honorable union home minister amisajina oina haiba top to bottom bottom to top haiba do investigation karai de laibano kana da yon mano kana na lobno karai de gi porkono haiba gi madugi koi yamna top to bottom to top madu investigation tor kanda drugs illegal drugs maroina popi number 4 hariba posse koi totally eradicate tawna ba government ke side ke koi honorable cabinet minister sing aduga honorable MLA sing aduga official sing yauna koi kanna hona jari Special Judge Scheduled Caste and Scheduled Tribe Prevention of Atrocities Senapatina ngasi fawmigi sinpam da leiramba Kishore San Wangkem Allies Wangkem sa Wangthoi sehi nifugamari apokwa Birendra Wangkem kai samthung moirang tholerakna mahaki Facebook wall da maram jati gi nupi sing karem kathai tawduna athiba wahai thagat lubagi damakta under section 3 clause 1 of Scheduled Caste and Scheduled Tribe Prevention of Atrocities Act 1989 conviction lauthok tha taruk jail da leibagi sentence order ama takibaga loina na lupa lising mga fine oina thian kre Prosecution gi record matung ina lising ani kun gi September taraga mathoi da maram women union gi president Kanga Regina Kobinupi amada Senapati PS gi OC da accused Kishore Chan Wangkem Allies Wangkem sa Wangthoi gi mathak da accused asina mahaki Facebook wall da September ahum lising ani kun da maram jati gi nupi singbu karem kathai tawduna athiba wahi thagat lubuga mari lena na complaint ama thanglaki Complaint asiga mari lena na Senapati PS na accused asigi mathakta FIR number 14 close 9 2020
SPT PS under section 124A/153A/5045 IPC and 3 clause 1 SC and ST POA 1989 registered toki. Police na case asig mari lenan investigation chatharaba matung lising ani kunga mathugi March on the accused asig matakta under section 3 clause 1 of Scheduled Caste and Scheduled Tribe Prevention of Atrocities Act 1989 charge sheet court da thangalaki tungda court asina trial chathaba hoduna ngasi accused asigi conviction amadi sentence order sing asi lauthokibani. Amaram the accused Kishore Chan Wangkemna Special Judge SC and ST POA Senapatina Takhiba Mahaki sentence order adugi appeal Manipur High Court chatpa yanabagi application adu court asina accept to kibaga loinana accused asigi numit marfudrani bail pibada court asina ayaba pikre hari. Haukiba April Kuntrada Manipur State Council Communist Party of India CPI na Manipur gi mafam Nipan da BJP lengak loisinlu haiba Khongjang Singh mai pakna sathakre. Sathakiba Khongjang Singh adu lamsangi Tauthong Langthawal Mantri Khong Wangjing Tenthagi Tentha haibungda Khetrigau Kendragi Kongbada Kerau Kendragi Sandrokta Sugunu Kendragi Kaksing Kunauda Hairok Kendragi Hairokta amadi Bisnupur Kendragi Khorak Panda Party members sing amadi miyam galoina na pangthokibani. Lamsangi Tauthong da party gi state secretary L Thoire na Khongjang Hodringai meeting da kari maram gi damakta BJP gi mayok ta kholau asi lawgi maram gi matang da mamuta na thamke. Mahana haiki Bharat asi jati kya na khunda minari ba tongan ba dharma chachaba miyoi khunda jaba leibak ama oiraga kari gi damakta Hindu khaktagi lamdam ohenba silibano kari gino Masidi Hindu Muslim Hatnaro Haina Sinbani Haiki. Makun Shatari Batawong Asidi Fascist Niti Sapsana Shataragi Haibagumbani Haiki. State Asida Tengari Batongan be issue singa Mari Lena State Asigi District Ama Oriba Churachanpur da Yamna Kanbe Iho Ama Horiba Asi Kanagumba Miyu Karna Atamnana Towo Port Ama Oina Lowi Haina Kokomegi Coordinator Jitendra Ningombana ngasi new check on the labor CCSK office the Fangtok Paugi me from Amada Fongdokre. Kokomigi Tommy Singyana Fangtok keep a Paugi me from other the Mahakna Makatara than high Lamdam Asigi Rijab Amadi protected forest area the Ain Kaina Yum Sazilak Pakmadi Anover Kulkaya Tolakpa Asina Malengi Oina Honglak Liba Aing Asagi Kal Asida Chong Akaiba Piri. Masibu Karada Oirabasu Safana Bahaiduna Linga Asina Faikalak Liba, Tongan ba Kongtang Asigi Mayok the Lamdam Asida Ladyba ethnic group Amana Lingaki Mayok the Wangang ba Amadi protest story. Masina Apun Bagi Amadi common protest Oidaba Purup Naiba Man Batong Asi Tobigano. Lamdam Asi Kananaba Gidamakta Kunda Minariba Purup Kuding Magna Masa Masagi Lofam Tok Patang Sing Lominasi Lining Lyson Gamari Lenana Tabak Toriba Singna political platform Ama Oina Sansilak Laga Purup Maselda religion Maram Oiraga Amaga Tokai Tana Honaba Manbathong Asilepio. Lunana Yumlo Naduna Ladiba Mizoram gi Mizo Student Association Amana Manipur gi Miam the Singnaba Manbo from Pongdorakpa Asina is that Ani Asigi Marak the Ladiba Mari Asi Kairak Naba Machak Ama Oirakani. Asigumba threat to Manbo from Asi Tobigano Association Asigi Wafam Aduna Maram Oiraga Karigumba Mizoram the Ladiba Manipuri Singda Kudong Tiba Tolak Pataraga di Madugi Daite Association Asina Pugadavani. Lamdam Asida Kundari Basingna Makoi na Pamba demand sing tanma matamda lo ngak na satpiu kanaguma furup amana thodo amana tragana amadi iho horakpada nanthok na ba ufai thibada tungi yengdana thabak tawbasu government na tobigano thabak kudingmak logi matung ina tawbiu maduda miyam na su support tawsi haiki government policy mana maramu idana koi masidigi reserve forest area se kadaba yadi adina lakhulak potong thawtang amagi makhada adugumba kanagumba itini group amana haidare yamna atamnana akoi manipur government ki maktakana law wa haidare aduna sanction iba law ibusina akoi isam jamba akoi ki common gi oi bana ta kanagumba plan kagi ona kuhlaga tawbuma no posi masidigi tawbidina na posi akoi kukumigi makedi tamjeri kukumi sida akoi manipur da lai itini group si umna moksi amakatna oina uraga mamanga idigi allaman singna thambiramba ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯅ ꯍꯥꯏꯇꯥꯔꯦ
मागी कोई लौबद थौदांग से लौरगा कन्वीनेंस है पोतुनी कोई तमजरसी Central Bureau of Investigation (CBI) na National Investigation Agency (NIA) gi Superintendent of Police SP Bisal Gag amasung Inspector Rajib Khan Manipur da leiba miyoi ahum dagi lupa lakh humpu bribe oina makoi gi maming sing case sing da hapiroi haiduna lokhiba gi maral da FIR sing makoi ani gi mathakta register tokre hari CBI gi FIR aduda NIA gi official ani asina Manipur da leiba miyoi ahum gi Imphal da leiba NIA gi office da kauduna wahang pahung tawbugi mahuta miyoi sing adudagi paisa lauraba matung thadorkhibani haina source story CBI ne hiramasiga mari leinana Sudhanshu Shekhar Shukla Deputy Superintendent Admin NIA Headquarters New Delhi dagi complaint ama lakpadagi FIR adu register tawkhibani hairi Official over source samagi matungina Sudhanshu Shekhar Shukla hai NIA Imphal gi Hanagi SP Oiramba Bisal Gag amasung Inspector Rajib Khana Manipur investigation gi namada Manipur da leiba miyoi kaya dagi yamlaba paisa kaya case sing da makoi gi maming sing hapkani haina ki handuna khonggal amle haibagi information sing lakhiba laikre hari Hiramasiga mari lenana mamang thada Ministry of Home Affairs Government of India na NIA Director General Dinkar Gupta gi recommendation matungina SP Bisal Gag thabak tagi suspend tokibani SP Bisal Gag ase hana BSF ta thabak torumbadagi lisingani taraga mangada NIA da join tokibani CBI na haribe NIA gi official singi matakta under section 120B Criminal Conspiracy and 388 Extortion amadi Prevention of Corruption Act section sing galoina na FIR fan ki hari CBI na makoi sing asigi mathakta satakhiba inquiry adugi matungina NIA na lisingani kungani thoida FIR sing panduna Manipur gi lalhobu singi active cadre singi mathakta investigation chatagani maduda Inspector Rajib Khan na inausa takhelamam Elias Nauba kobumiyoi amadagi lupa laktara and Momon Singa kobumiyoi amadagi lupa lakun Laisram Hemanta Singa kobumiyoi amadagi lupa lakuntra lisingani kungani toigi May amasung August pawgi manung de SP Bisal Gag ki ayabaga loinana shelo ina loki hari Sudhanshu Shekhar Shukla Deputy Superintendent Admin NIA Headquarters New Delhi gi matungina hariba NIA gi official ani asina Manipur da leiba miyoi sing witnessing threaten tawduna atai cell sing lobugi sing nabasulai maram asina hariba official ani asigi mathakta kupna thigatpa tangai fadi haiki Chief Minister N Birena ain kaina sangsilakpa meetup sing fagat nabagi thorang makada face recognition system loans tokre Manipur Government ki Council of Ministers ke ana saruk yadana phangthokhiba thoram aduda Chief Minister N Birena phongdokhibada Manipur gi missing yamdraba yerho furup sing kannanabagi pandam dalamdam asigi miyam the Union Home Minister Amit Sahana Inner Line Permit System ILP Manipur State asida chatna hananabagi ayaba pirakhi masibu hena effective oinanaba illegal Intelligence Networking hangduna Mau Jiri More Amadi Imphal Airport check post thamli loina na masigi mathakta modern technology sizinaduna hena kupthana sensor tongnanabagi pandam makada face recognition system asi chanaba honanaba thorang paikhalakpani system ase ILP chana khibadagi trial hoduna lakpukoire trial manungda Imphal Airport amadi ima kaithel dagi punna miyoi ani fagat kibangam kre Bangladesh amadi Myanmar gi illegal immigrants sing fagat naba Imphal Airport ta camera mari Jiribam gi camera mari loinana Mau Khongsang railway station amadi More gi mafam sing dasu system asi thamna naba thorang lokhatpa hobuga loinana Imphal East amadi West the face detection car ani chatpa horagani ILP gi fast yaw development sida mi leibangam laroi Mahana Makhatana Hai, Myanmar da Hojik political gitangdu laita da laibana, Maram Oiragam Manipur da Henjilakliba illegal immigrant, Samri Gatara, proper document Yaudana Fagat Kre, Loinana Atop Lising Aniga, Chamanga Amasu, identified Tauraga, Punna Mui Lising Ahum identified Tauri. Lingat Nasu Kangdokba, Ngamnaba, Yamna Hena, Kangdok Ngamdaba, Yamna Hena Leramani Haina, Jingnabale. Lebaki Demokta Sauna Yanglaga, Manipur Miamna. Illegal immigrants sing khangdok naba hon abada cooperation PBO haina Chief Minister na afil toki trial da koi phaba holo trial da na airport gi ama phai adu ngarang na ima market gi ama phai kari no haiba kan da masi phari sigi amna koina inner line permit issue to busi akhoi state da Manipur da entry lari si inner line permit ki domestic ki tourist or domestic ki lakpa
अतोप स्टेट सिंदगी लाप इंडिया मनुंगी ओइबा मा अदुगे इंडिया मनुंदगी नतबा अतोप स्टेट मपानदगी बांग्लादेश दगी अमदी म्यांमार दगी संगप illegal immigrants suma ani sigi trend ni uji manipur da leis am chaw bu trend ne aduna masigi threat se akoina kamai ta counter to boda ge na to kan hybrid technology to kan de koi sin bene abno uji koi mafam airport ta camera mari khingre mau gi uji khinna na ready to re jiri ba mari khingre khongsang gi railway station khinna na bo honari adagi even more security की करी की लेज़ बच्चों की यंगा काना मोरे बेहांग लोइने कोई मसी किन्ना ना बगी कोई part by part step by step कोई तो रही सिगी मथक्ता याना उसी कोई इम्फाल इस समय west गाड़ी सीधे कोई एकदम कैमरा से पाल लगा माना तुम गाड़ी मीटिंग में जगह में गाड़ी से खामग ले जाते हो नहीं अदुगा माना तुम ले लगा detect of the journey. Kari detect of the American can I can inland permit issue the woman the Aquina Kandokum, the pass issue dori. Aduki pass with the Mogi photo, Mogi address, no Yapunina. High diversity was a key, a quickie. Computer is the low absent rega. Maduna automatically teach Japanese. All Tribal Student Union Manipur Achum the Sindana Hayang Mege Ahumda, Chingi Tribal Tawa Zagasing the Mitay, Maitebu Scheduled Tribe SD Lista, Chanbagi Mayokta, come now let us reason together. Hyber team the Satagadoriba Rally Asida, Marine Student Union MSU Amato in the Sogoli Haina MSU Information and Publicity Cell Natador Kucherona Manhai. Sherona Sinhai. Achumna tribal singi right sing kanana basang siliba khongthang kudingmakta MSU na support togani amadi hayeng chataga doribo rally asida MSU gi unit sing praja miyam sing na saruk yabi haina appeal tori. Ministry of Health and Family Welfare and its section Government of India nangarang Dr. Guru Aribam Sunil Kumar Sharmabu, Director of Regional Institute of Medical Sciences RIMS Imphal Director oina appoint tokre. Maki Director gi appointment asi Cabinet ki appointment committee na Department of Force and Training DOPT gi khutang da order oina ngarang tokibani hari. Dr. Guru Aribam Sunil Kumar Sharma hojek Bardhaman Mahavir Medical College and Sabdarjung Hospital, New Delhi, the Director Professor of Forensic Medicine and Toxicology. Thaupuri Bamishani. Ministry Namahak Ase Sahi Mangagi contract basis the RIMS ki Director oina hap khibani. Ministry na Dr. Guru Aribam Sunil Kumar Sharmana tha asigi marung the Director RIMS Imphal oina joint tawnana ba khangan kre hari. Ngarang ayuk pung 8 minit ipung mangarom tarak pada Bisnupur District ki manung sana laiba nambol thiam da nga farm taubada AK Rifles ki calling charba magazine kun ga matoi rom phangkre hari. Hariba magazine singa sin nambol thiam maning laikai da laiba RK Ajoy Singha sahi kuntra apokpa RK Sana halna mahaki nambol thiam pat da laiba nga farm taubada thingarak pani hari. Pau se hek Pangbaga Imphal West ki CDO team ama laktuna magazine sing adu loksalaga nambol PS tamakata legal action lokhat na bukusina kre hari. Expenditure hantan batana tana pollution free oi khangnarak padagi customers sing na pam na thongna rakliba two wheelers electric vehicle gi brand Pure EV gi showroom ama wabagai assembly constituency gi MLA Usam Deven Singa na luchingduna ngarang Mantri Pukri da hangdokre. Rain Group na two wheelers ke ahan ba oina hangdok liba showroom aduda Pure EV gi kumjali singani kun amadi lisingani kun gani toy da loans tawkraba gari E3 350 Eco Drift Ipluto 7G amadi E-Trans Neogi Maikum hangdok paga loina na accessories ke a showcase toki. Tharomadigo mari lena na Manipur Pollution Control Board MPCB gi Chairperson Usam Divian Hai Manipur eco-friendly oiba electric vehicles singi showroom tapna hangdok na ragli. Leba asigi pollution hantan bata e-vehicle na chaw na mating pangani. Petrol amadi diesel gi oiba gari singa yengna bada e-vehicle budget amadi eco-friendly oiribani. Hojik thingrib pollution asri control tongna na balenga na sangsiliba khongthang gi matang na paladun hai sehi taraga manga hena sijinarak laba gari khudingmak scrap tongna na ba policy semkre. Thongnariba gari sing asi pollution sang nemna putoi haina taku pollution ge certificates si MPCB amadi transport department anina sabsaba thodang logdana piri MPCB gal lenga ka khusam naduna lebak asida chengum sobugumda
थौरीबा मखोन याकप डीजल के ऑटो सिंग असी यंगसिनबा प्लान लेरी असिदा नतना पैसेंजर डीजल ऑटो सिंग की महूत ई वेहिकल न सिननबा थबक सिंग पाइखतनबा कन्न होनरी हाइना महक मखाताना फोंदोकी गवर्नमेंट जो खना बहुरबने मणिपुर थौरीबा डीजल ऑटो सिंग मखोन याम हौई अदगी मा थाउ अदगी अखोई मखु याम थोई मखोन याम हौबा से अखोई नहाजो ममाम जो इन प्रेस बुकिंग ऑफ जो हाइजेकी मणिपुर चलबा ऑटो रिक्शा सागी डीजल ऑटो रिक्शा जिंसे दियागी गवर्नमेंट स्टेट से भी जो खराब से दब अखोई मणिपुर सी होजिकी लेबा ऑटो डीजल ऑटो जिंसी सारिबा कंपनी जिंसे मणिपुर स्टेट की दमते हराव हाइतार कई होदा लेनबा लेत्रबा सिनद्रबा मतम से मणिपुर दे दुक मा काई सिनदे अदुबु कोई गवर्नमेंट जो प्लान लेते प्लान ले कोई ऑनरेबल मिस्टर तामो बिरेनसु याम कन्ना कोई ई वेहिकल कई न हुसलकांदा कोई पोर्शन कोईबा कोई पोर्शन थोजिंजे कन्ना भी तबता कोई गवर्नमेंट की माइकी दे सुना तबता संसन रखना पोर्शन थोकना भी तबता कोई जिसकी मतलब कोई ई वेहिकल सुबा गाड़ी खर बकोन थोकतबा पोर्शन नाम थोई दबो गाड़ी सिनदा बकोन कोई कन्ना डिस्कशन तौदना तौनो बोनरी अदु जो मथकता पैसा की काम आगी बतुम सही काम आगी ये गाड़ी सुबजी जो कोई स्केप तौनो भी तबता गवर्नमेंट की पॉलिसी डिस्कशन संगाबगी थौरमदुग मरी लेनना रेन ग्रुप अमदी प्योर एबी ब्रांड की मैनेजिंग डायरेक्टर मासुद माइबम हाई ग्रुप असिना कुमजाली सिंगनी तरग तरेतगी 3 व्हीलर्स पैसेंजर वेहिकल ई रिक्शा की शोरूम माई फाकना चलाइदुन लागली ngasi hangdoliba showroom asida bike amadi scooty gi model punna mari asi thamgani tungda sumyamna hena pamnagadaba maming leiba company gi quality leiba 4 wheelers ki makhal kya gi model ga loinana anoba showroom ama hangdokpagi pandam da leiri hana phongdoki mari sida ani amana bike item aduga ani amana scooter model ni bike sine ko gi E350 have model ama sine ko gi naha sine yamna ko gi new generation sing yang paham nama model ni juga another amale koi khara model riba traditional model rubi type sangba quadrift bike ko aduga bike model ni juga scooter da E27G have model mane adudagi E-Trans new have model mane punna model mari sing si scooter थौरमदुदा लिलोंग हौरेबी कॉलेज के प्रिंसिपल डॉक्टर रहीजुद्दीन शेख लिबरेन कॉलेज के एसोसिएट प्रोफेसर डॉक्टर अब्दुल लातिफ SF21 परा कर्नल नेक्टर सेंजमना डाइस मेंबर सिंह सरू याकी सिंगिलम सिंह खुंदारिबा कांगलुप अमदी फुरुप सिंह करिगुंबा सरकार दा डिमांड अमा तौबा मतमदा ब्लॉकेट अमदी शट डाउन तौदुना तोइने हेक तंपाक वाहन बसी तौबिदना नबा लोइनना फुरुप अतोपा द शोक याबा थबक अमत तौबिगनो हाइना ngasi मिटै चर्चेस एडवोकेसी फॉर पीस एंड डेवलपमेंट मणिपुर MCAPDM ना अपील तौरकली ngasi chingmairong da leiba United Baptist Church da paumi sing unaba amada MCAPDM ge General Secretary Pastor Koijam Biranjoin hai Reserve Forest ki matang oirabasu amabu oirabasu government asina fanana batawjasano praja aikoina government asibu hena thangatpham thoi maramdi Reserve Forest kanba asina aikoi punamaki tungi hingbagi lambini असिगुम लुरबा तांजा असिदा ट्राइबल चर्चेस लीडर्स फोरम मणिपुर ना सपोर्ट तौसिलकपा असि यामना लाइबक थिबनी मेगी मीटिंग दसु ईश्वर की मीटिंग दसु सुमदे खोंथांग असि थुना हंदोक फै मणिपुर प्रजा सिंग गवर्नमेंट असि की लुसिंग बसिंग पुनमक केदमकता इंगथबा अमसुंग वखल ताना लेबा लेबाक ngakpa ngamnanaba kidamakta ईश्वर हाइजरी हाइना महाना फोंदोकी रिजर्व फॉरेस्ट की मतंग दा ओइरबसु अदुगा एनी अतोपा हिरम अमगी मतंग दु ओइरबसु गवर्नमेंट असिना फानबा अदुम तौजसनु प्रजा अखोइना गवर्नमेंट असिबु हेना थागतपम सगतपम थोई हैबसि थमजगे मरमदि रिजर्व फॉरेस्ट कन बाहाइबसिना अखोइगी तुंगी पुंसी हिंगनबगी लंबी अमा अमनि हैबसु थमजगे असिगुंबा लुरबा तंजा असिदा ट्राइबल चर्चेस लीडर्स फोरम मणिपुर हाइदना अमना सपोर्ट तौसिलकपा से यामना लाइब थीबनी मीगी मियंग दसु ईश्वर की मियंग दसु मसी चुमदे खोंथांग असी थुना हंदोकपिबा फै
United Labour Organization Manipur Lamphel Supermarket na sinduna ngarang May Day celebration listing ani kunngumdugi thorom ama Rock Mahal Theatre BT Road ta pangthokre. Ngarang I thorom aduda K Sarat Chairman Manipur Building and Other Construction Workers Welfare Board Dilip Mayengbaum former Director AIR amasung JNMDA Ningthauja Lansa Culturologist amadi atai maru oiba miyoi singna Presidium member sing oiki. Thoramadiga mari leina na tungan basin from the tabak suri basin mi tarada ikai khumnaba utpa labor card yen thokpana mapung oiba thoram oiki. Ngasigi medigi thoram aduda sinmi chohumukna saru yaki. Thoram loisilakpada warep kharasu loki warep sing adugi manungda matam ga chunaba khusuman pibinaba lengakta taksinba sinmi singi tunganba health insurance sembinaba taksinba khusuman hatpa thingnanaba policy semnaba taksinba haibasini. Amaram the Modhu and Sana Hanbi Memorial Trust Pauravigi Secretary Wahengbam Janman Joy Mitena Media Thadruk Cheron Amada Narangi Sinmis Singin Numita Pauravi Degi Chekonda Tabak Shuba Sinmi Tangjam Jibon Lata Mapuroiba Tangjam Modhu Pauravida United Labour Organization Manipurna Manamatum Pidana Pung Togat Pirakbu Taramna Okpa Fondorli. Hingnanabagi lanpamda nupi ojarabasu sinmi amagi thaudang hojik loriba thangjam jibolatani hainasu trust asina singthaba phongdorkli amaramda Assam Rifles ki Jwalamukhi sector none battalion na IGR East ki meeting makhada ngarang International Labour's Day none da leiba MS Ganpati Construction Company ki Kemda company asigi workers single na pangthokre hari International Labour's Day thoram asiga mari leinana none battalion Assam Rifles na Ganpati Construction Company gi staff amasung workers sing okpagi thoram amasu pangthoki hari Haukiba April tang kungani thoida thamaiban hizam dewal leikaida leibi Rajkumari Ningol Laishram Ongbi Bidia gi misiga mari leina sem kiba JSC against the brutal killing of Bidia amasung apun baluf Ningthokong anina Ningthokong keithelda mihat pasing serak pina na wakat mifam sathari ngasi su mihat pa miyoi sing athuba matamda matik saba serak pigadabani haiduna rally chana na hona wada policeman singna thingduna rally chathan khidre mihat asida senari ba singbu lo matik saba serak pibiu Haiduna rally chatna na bahona bada athingba pikibabu miyamna yaningdaba phongdoknaki loinana tungda lambi thingduna mihat asibu yaningdaba phongdokpa slogan kya lauki Kwakaithel da sumihat asibu yaningdaba phongdoktuna Kwakaithel bazar da amadi nachau panthau yauna Manipur gi mafam kya da mihat pasing ahakpa cherak pibiu haiduna wakat mifam sing chathakre Ministry of Tribal Affairs Government of India ki meeting makhada Tribal Cooperative Marketing Development Federation of India Limited na Sinduna Tamenglong Headquarters Multipurpose Hall da nomugi oiba Tribal Artisan Mela ama pangthokre Trifid Head Office New Delhi ki Senior Manager Vikas Sharma amasung Trifid Resident Office Guwahati ki Deputy Manager Pamthing Kaising na program aduda saruyaki Senior Manager Vikas Sharma na haikibada hairiba mela asi handakta nauna loans taukiba Promotion of Tribal Product Northeast Region PTPNER program asigi meeting makhada pangthokpani program asi April ngi taraga nipanda Tribal Affairs Minister Arjun Munda Manipur Chief Minister N Biren Yaw function amada Imphal da loans taukibani mela asina tribal singna puthoiba khutsa haibagi pothok sing asi India ki mafam kaya da yon handuna senthok leina na panam thamli haiki hariba mela asi Manipur ki chingi district singda mathang manau naina fangthok na ba sem sari haina ma makhata na phongdoki Khangabok Development Society KDS na sinduna April kuntra dagi sathaba haukiba niminini chupna chatharakpa anirak suba youth convention Khangabok loisinbagi thorom pangthokre Khangabok Part 2 Community Hall the pangthokiba loisinbagi thorom aduda Shur Hospital gi Khangabok ki MD Dr. Laishram Somen Kumar Nabart Assam Regional Office Guwahati gi Assistant Manager THOKCHOM Sanathoi Multipurpose Community Hall Khangabok Part 2 gi Secretary Moirang Them Sanjoy Advisory Board Member KDS Ningthaujam Dizena Presidium Member Singwaina Saruyaki
ngasi ayuki session the guest speaker oina Impact News ki editor Ras Nongthomam, film actor Manda Laima amadi bodybuilder Bobby Arambam na wangangki session gi manung siana wangkai thambal khongda leibi Somi Maisnam for farmer the daughter of the soil mingthol pidana ikai khumnaki ngasi evening session gi manung chana youth convention gi mari lena fang thokiba state level essay writing competition district level painting competition gi makok masang taraba singda mana matun pidana puning thawatki Jiribam to Khongsang se liba train as the Manipur state ki mafandagi train tungdun lak liba passenger sing na ILP card sing pari bra haiduna Jiribam dagi Khongsang station forward joint committee on inner lines permit system JCILPS headquarter gi thomi sing amadi JCILPS Jiribam branch ki thomi sing ga punuk yengsin khongchat ama chatre yengsin khongchat ki mari lena joint committee on inner line permit system JCILPS HQ gi convener Phulendra Kon samna hai train tungduna lakliba mapan Manipur gi passenger sing da ILP card sing asi karam na piribano haibadu yengsin jabani masigi matang da report ama semdana miyam gi oiba achoba mifam ama su pangthok jagani Khongsang railway station asida leiriba ILP counter gi strength asi yamna li masing lik labasu likna police personnel singna yamna sengna thabak tawbasi ubada apen ba pokse JCILPS na mafam kaya da su drive kaya ama chathakiba laikre makhata na su JCILPS na section thorang kaya lokalaki gani haina makhata na wafam kaya su phongdorani khongchat aduda JCILPS HQ gi minority convener Moijing Mayum Kheruddin Saha women wing student wing JCILPS ki Jiribam branch ki thaupu sing amadi student wing sing su saruya station sida oji koiba kamai to na pagi set coaching kamai to na pagi ILP like permit system asi dan momong yang effective poina or ineffective poina thabuk to ro to dabra haibana simba si apan ji da ki pagi Khongsang asi ki party train asi pagi si laksamani am ga pagi jagani jirita ana je performance da laiba tongan tongan ba pagi na local people ma ma pagi sanjal pasi si kara mana falda sanaba khara mana mafam khara da pagi gadili ki adaki pagi tongan ba sadona ki section ke din komoi komoi blessing asi na zaman si yori blessing asi batau karam na mako sing asi yori batau karam na mako ILP line permit system asi kamai tong na pagi tiri bano habis metang ko pagi mention mani Ranjita publication Imphal Silaga Miyamna Pamna Tanakiba Mahabharat drama ge akhanaba artist sing the ikai khumnaba utpa amasung Lyric Phongbagi Thoram Amangasi Khangabok Part 2 Maisnam Lekai de Leiba Laishram Kumar Singha ge sangai da pangthokre Masigi Thoram Madura Khangabok Jila Parisat ki Hanagi member Kundrakpam Ras Mohana chief guest Manipuri Literary Society Imphal ge Hanagi Samurai Latpam Pralat Sharmana, President Aduga, Ranjita Publication Imphal gi President Laishram Ongbi, Ranjita na guest of honor in Saruyaki. Ngasi phong ki balarik adudi Laishram Kumar na iba Prabhu Mahadeva gi Kailas Parvat, haina mingthon ba lining ga mari lena ba larik ni. Aduga ngasi ikai khumnaba utkiba artist sing adudi Loitongbam Brajamahon Sukani Shaba, L Khamba Singha Judisir Saba, S Shambabu Bhim Saba, CH Biren Karna Saba, KS Vishwamitra Durjadon Saba, Y Tarun Kumar Abhimanyu Saba, Y Chandani Kunti Sabi, TH Thoi Thoi Gandhari Sabi amasung A Russia Devi Draupadi Sabini. Lena ngasige thoram adugi manung chana khangabok tagi awardee ani Laishram Lenin Yuba Puraskar mana fangba amasung Laishram Syamo Kamini Kus Loidang Khorirol mana fangbasu achamba khodol sing tamki. Ngasigi thoram aduda lamdam asigi korirol bu pamjaba nungsijaba mitei lolgi korirol chawkhat anna pamba mi kya su saruyaki All Manipur Young Pioneers Association sinduna lakliba megi tang kungini fan Sunday numit asida fast way leiba HBS ground the a sound hype team the musical concert ama pangthok sagadori concert asida maming leiraba ben kaya na suruk yagadori ben sing adudi Me Waxing, DJ Animal, Innocent Eyes, Sehum, Ifi Funny, Sampha, MC LSKH. Haribu sing asini. Hena nungariba mana talent kaya na thalaba lamdam asigi naha kaya ama wofung ing thogat pa oina isaida natana competition kaya ama suyawre.
Competition Singaduri Customized Car. Best Customized Car will get a cash award of 25k with certificate. Dancing and B-Boys. First prize rupees 12,000, second prize rupees 8,000, third prize rupees 5,000 with certificate. Singing, first prize rupees 10,000, second prize rupees 8,000, third prize rupees 5,000 with certificate. Hena kupamaron khangbining basingna competition asibu saruk yabining basinga pijariba contact number asida pau phongnabio. For car contest, dancing and singing registration contact number 9362779192. Natragana 9362151389. Thoromasigi ticket mamanna early bird rupees 300, online ticket rupees 350, get cross rupees 500. Online the kapining basingna myflows.in the gikakpi biyagani. Competition asigi form lobining basingna pijariba address asidagi lobi biyagani MG Avenue. Car form red rupees 999, dancing form rupees 299, singing form red rupees 299. Luna na concert asida media partner oina MAMI TV na full coverage tawjagadori. All Assam Manipuri Student Union gi Kungamapan Suba General Conference April Kuntradagi Horaga Megi Ahan Fawa Supna Numit Nini Changna Fang Tokre. DTO Office ki Manakta Labor Manipur Boys Hostel gi Holda Kungamapalak Suba General Conference Asida Nauna Amsu Mayalo Sangi Lisingani Kunga Hundoi Kungamangagi Taupugadaba Amsu gi Thomising Country. Amsugi ibudo yekpa fafal paidana nauna thau pugadaba educative pumar singna ngasi hostel simakta da warep loki hari. Lunana amsuna Manipuri kunai asigi isu kayada mangzil thaduna thabak taunganaba solution kayamarum amsu lokre. Nauna khalaba amsu Central Committee gi thaumis sing asina kunai asigi damakta thabak inkang kayamarum faikhatlakpada leibak miyamna su saruk yabiyo haiduna miyamgi mifamda nolukna ningsingjari. Tharumasida Atoibu Mitunglen Oina Nesogi Advisor Sinam Fakas M Sugi President Harideva Kongrai Latpam Amasung ex Amsu Amadi Well Wishers ke Amaram Suyauki. Amsugi Advisor is Kamalakant Singana Toburen Oidana Kankiba Amsu Mayalo Sangi Thomi Sing Oina President Ngasepam Sanahal General Secretary Asangbam Swapan Galoinana Tongan the Post Kuntraga Mapan Sing Sukanki. Mayon Society, Jiribam Sinduna Society asigi Mangarak Suba Foundation Day celebration ng Mari Lenana, Jiribangi Mafum Keada U Chara Tabagi Torum Amapang Tokre. Jiribam Railway Station Manakta Labor Society asina Sinjariba Nongpok Ningtho Panthoibi Kubam asigi Akoibada Natana, Lamlen Kalinagar da Labor Cambridge School gi Mamangda U Chara Kaya Amasutaki. Mayon Society ki President N. Biraj Singha Amadi Secretary K.S. Basanta Singhana Hai Kibada Society asina Horak Padagi Hauna Jiribangi Damakta Matamda Society asina Tabak Thorum Kaya Amal left na Pangtok to Nalali. Uchara Kaya Su Taduna Lali. Makatana Su Society asina Tabak Thorum Kaya Ama Pangtok Higani Haiki. Ngasi megi tarik amada akoigi Mayon Society gi mga suwa foundation di mari leinena akoigi mafam kaya da Jiribang mafam kaya da akoigi u thabagi program on tawjiri amasong akoigi railway station da akoigi nauna Mayon Society gi akoigi semjak chariba laiseng ngasi da su akoina u thabagi program ama masi sinjalangjiri. Makata Vasidi Sanavagi Pau Pijari. District Kang Association Jiribam Sinduna, Nahandagi 30th April Lisingani Kungumdoi, Jiribam Gibabupora, the Labour Community Holder, Tim Tarit and Saru Yadana Sanaba Hokiba, Kunganito Suba and Patma Devi Memorial Men's Kang Tournament Lisingani Kungumdogi, Nasi Sanakiba Mets the Kasar Kangkut Sikena, Yai Falamjing Club, YLC Bu Panjal Kun Marida, Mighty Pikre. Ngasigi match asida yai Falamjing Club YLC na tos ngamduna Maikai Kanki aduga Kasar Kangkut si kena Kang Kapa Hoki. Aroiba apiba matamda Kasar Kangkut si kena yai Falamjing Club YLC bu Panjal Kun Marida Mighty Pikibani.
ngasigi match aduda M Kiran Singh na referee oiki aduga scorer na A Iboton Singh na oiki hayengi match da LEC amadi MITL ani na sanagani tournament asi IB Lekai Juribam da leiba and Joy Chandra amadi mahaki machin manau Singh na makhoi gi leikidraba mama gi maming da kachaba kang tournament Imphal West ki Lilong Sajing Cricket Ground Sajing Welfare Club CWC na Shindana Pangthokiba first state level tennis ball men's cricket tournament listing ani kungomdogi sanakiba final match da Bradon 11 na Maning Leka United MLU Sajing bu run kuntraga mafan da mighty bapikre tos ngamlaba matung Brandon 11 na batting hana toki maduda punna over taraga mafan ball ahumda run samaga nifu taruk lobungam ki hari MLU na thamliba panjil adu yauna na bokhana bada over taramapan ball ahumda all out oiduna run samaga tarakhak lobungam ki hari match asigi man of the match MOM Brandon 11 gi Johnson ataki amadi man of the series award na MLU gi Rohit tapi ki hari man of the match amadi man of the series the lufa lising amamam amadi trophy amamam gapi ki hari aduga akaba team Brandon 11 na lufa lising humbudraga luina trophy amaga funky aduga mighty horaba MLU na lupa lising nifuga trophy amaga piki hari tournament asi February 16 dagi hawkibani aduga group mari khaidoktuna team kun ga mangana saruk yakibani hari hoji aroibada maruba paw amon pijari Chief Minister na Haikre introduced that drug trafficking the Senaba Kingpin ama fabangam kibaga loina the war on drugs kumang sausin na sangsili. Special Just SC and SDPOS Senapati na Paumi Kishore San Wangkem tha taruk jail da leibage sentence pi kibaga loina na lupa lising mga fine tian kre. CPI na Manipuri ki mafam nipanda leibak kalu miyam kalu khongjang sangsin kre Churachandpur da handak thoki birang adu miyoi khrana atamna sin ki ba thorang ni haina kokomi na hai kre CBI na hanagi SP NIA Imphal Bisal Gag amasung Inspector Rajiv Khan gi mathakta Manipur da leiba miyoi ahum dagi sel charambagi damakta FIR pankre Chief Minister N Birena Ain kana sangsila kumitop sing fagat nabagi thorang makhada face recognition system launch tokre Masih kita mukta di MAMI TV Prime Time News Piu matang asilu senjari meeting tabiru kuding mufu AMARJIT THOKCHOM na amukana kurum jari.